Israelga ceasefire taugnaba leiti Iran Foreign Minister Iran amasung Israel anigi marakta ceasefire agreement sign taunakraba matung pung anigi minit yankai leiroga Iran Israelda missile kapsilaktuna landarakle haina Israeli military gi maikaidigi maral sirakli maraksida Iran gi Foreign Minister Iranga Achouba Israelga hauzik faubagi oina leiba anigi marakta ceasefire agreement amata sign taugnaba leitri haidi agency gi pauna ha US President Donald Trump na broker oiduna Tel Avivta Iran amasung Israel anigi marakta ceasefire taugnabagi wafamda yanaba Leire haina Israel gi Prime Minister Benjamin Netanyahu na phongdokre amarom the US President Donald Trump na Iran amasung Israel anigi marakta ceasefire chatnare haina lauthokraba matung Iran na Israel gi kha thangba sarukta missile kapsilaktuna landarakpada residential building amada pokhaiduna miyoi mari sikre agency gi pauna ha US na Iran gi nuclear site sing da B2 bomber sizinaduna thasi gi kungani thoida landakraba matung Qatar da leiba America gi Al Udeid airbase ta haukibaning thokaba numit ki numidang da Iran na attack chathakre masina maram oidna Gulf leibak sing da leiba airspace kaya thingjinkhre Doha da leiba US airbase ta Iran na missile taru kapsin dun landakraba matung Doha da su bomb pokhaibagi makhol tanaki Qatar da Tehran Force na mai pang na attack chathakhraba matung Israel da ceasefire impose tawkhibani haina Iran gi media na phongdokhibani pawsi na hai housing Middle East ta umkhana ba hengalaktuna Israel amasung Iran asigi manungda lan chatharakpadagi Hormuz ki state ta su hauzik threat ki level da leire adumakpu oil tanker singi chathok chasindadi hauzik fawgi oina ayet pa amadi apanba amata leitri Donald Trump na ceasefire gi wafam lauthokraba matung Tehran district ta leiriba miyoi sing mafam adu thadoktuna chatkinaba Israeli military na warning tawkhre hai taraga humdoi positive oiduna COVID-19 positive oiba chamaga humpu taraga mathoi shukhre haukiba pungkut maria sida miyoi taraga humdoi COVID-19 positive oiduna apunba COVID case chamaga humpu taraga mathoi shukhre ngasi positive oikiba singdi Imphal East tagi taret amasung Imphal West tagi tarukni ngasi miyoi taraga mari discharge tawkhibaga loinana punna miyoi kuntraga mari discharge tawkhre loinana active case oina miyoi chamaga kuntraga taret leiri India gi oina apunba active case lishing mariga chamriga kunga manga leirambadagi lishing mariga marifuga mapanda hanthakre ngarang COVID-19 naba miyoi ahum leikhidabaga loinana leikidaba migi masing chamaga kunga taret yaukhre hairi leiba sigi state singi manungda Kerala na apunba active case Chartret ka marifudara leiduna khwaidagi wangba state oidi West Bengal na active case Chartret ka nifuga tare leiduna ani suba amadi Gujarat na chamanga leiduna ahum suba da leiri haukiba pungkun mari da security na chathaba operation da khulai kaya fagat pangamkre haukiba pungkun mari da security force na chingama sungtamgi mafam sing da chathakiba operation na nongmai amadi bomb na chingma fagat pangamkre Police na thadorokpa cherol amada haukiba pungkun mari gi manungda chingama sungtamgi tongan ba mafam sing dagi fagat pangamkibaga loinana Lamsang police station gi manung chanba Porom chingi kangchup kharam area dagi samdoklaba 303 rifle ama sizinaba yadraba 9mm gi magazine yawba carbine ama single barrel gun ani medicine yawba pistol mari local made pipe bomb ani smoke grenade ama Baofeng handset ama 12 bore cartridge ani AK gi tokning ama camouflage ki furit ama phangbangam Cherosina makha tarduna ngarang June kunga humdoida security force na Sagolban Moirang Hanubalambi dagi KCP gi cadre Sadokpa Manos Koba miyoi ama fagat pangamkre thasi kungani thoida Thobal police station gi manung chanba Kiam Sifai Khonghan bi dagi KCP gi cadre Nongthombam Rosanta nifuga manga koba huika makha lekai dagi miyoi ama fagat pangamkre amaromda police na lilong arafti thong manak arafti lamkhai dagi WY tablet ka konana alto car ama fare nakalamarom tinted glass napa gari taraga mari faduna tinted adu lauthokre hairi full excursion chatpada aki khangpira kibasing miyam khangna warak piu committee Thobal Kiam Sifai Khundong bam leikai da leiba YAL boarding cum coaching center gi mahairoi sing amadi mama mapa sing yauna tha sigi kungani thoida moirangi Sandrada excursion chaluraga halakpagi lambida parent amadi Gari gi miyoi sing fu chaiba tawduna aki khangpira kiba thodok to chenaba miyoi sing mari leinaba singna leibang miyam khangna warak piu haina Midai Community Joint Coordination Committee Y2 Hauka and Thobal Khunau na mari leinaba singi pukning chingsilakli Joint Coordination Committee asina thadorokpa cherol amada coaching center asigi apikpa angang sing amadi mama mapa sing yauna numit aduda Sandrada excursion chaluraga halakpagi lambida Moirang police station dagi kilometer anirom chatlaga Royal Enfield motorcycle anida tongduna lakpa Yungaba miyoi ahumna gari bagal piu yade haiduna bus khamnaga driver chingthaduna aki akhang pi bagal loinana gari gi side glass thugairam bagal loinana Bishnupur Lanthokpa
ngambra yengo haiduna kihalamki hairi bus asina makha tana lakpada upokpi yorakpaga loinana nagyekta yum leitaba ahangba mafam amada Arambai Tengol gi logo yawba car ama thaujilaktuna bus tatki amadi mafam aduda miyoi nifu yankai rom su leiramki makhoi gi luchingmani haina saktak chaba Birgit kauba miyoi amana yu thakpa guardian amana ikhoi gi angang ama sohalaki haina lana charge tawraki loinana bus driver chingthana bahonaki aduga handyman na fubadagi sorok nakalda wan thaduna taki parent amasu fubiki bus ta karaktuna video number phone puthora u haina su kihan ki haidi mikup kharagi matung Bishnupur police ki team ama mafam aduda lakhi makhoi gi ngahakti police ka mungna ki tungda excursion chatba bus adu police ka loinana Bishnupur police station fawbu numidang pu mapan khara helakpada lanthoraki thaudo sigi Arambai Tengol gi chaina yawi haibanate adu Arambai Tengol gi logo yawba car ani ahum yawna chathaba thabak oibana Arambai Tengol bulana uhanabagi maram ama oibe yai maram asina mathong hoktaba miyoi sing adubu mari leinaba singna leibak miyam khangna warak piu haina coordination committee asigi maikai digi fongdorakli Imphal Tural amasung Nambol Tural gi imai leptana wangkhalagli ichaw mayoknaba yabana ithai beres ki get manga mag hangdokre haukiba numit kharani asida nong leptana tabana maram oiraga Imphal city fauduna cheliba Nambol Tural gi imai asi leptana wangkhalagli karigumba nong chuba asi pung khara sangna leptaba tarabadi Nambol Tural gi imai asi warning level gi mathakta chelakpa yai amarong nong leptana taba asina mayang Imphal gi jaga khara dadi ichaw mayoknaba yawre Imphal Tural gi imai su leptana wangkhalagli masina maram oiraga handakta Imphal Tural gi Leire kaibadagi nauna samjin sajin khiba kurai haikru makhong mapagi saruk adusu ising lik oiba ya haure ichaw mayoknaba yabagi fibam leibana ithai beres ki get manga mo hangdokre nong leptana taba asina Nambol Tural ase khudong thiningai oiba water level yogadaba foot ani ahum dangai re nong taba asina leptrabadi ising pathoraktuna Tural ase gi torbanda leiribasing ichaw mayoknaba yabagi fibam da leiri nakalamorom da chahi khuding ising yamna pathokan mafam ama oiriba samusang ukugi upstream amasung downstream gi mapadasu ising gi imai wangna leiri amarom da Imphal West gi mayang Imphal Kendra gi manung chana leiriba mayang Imphal Konchak makhalai kai yumsing ising na thumjinkhre ithai lokhong ningthina leitaba madi nong leptana tabana maram oiraga yumsing adu thumjilakhibani hairi yum thumba duda yawkhraba RK Roven kauba miyoi amana fongdorakhibada chahi khuding nongju tha matamda mafam aduda leiriba yumsing adu anirak natraga ahumla ising thumli yumasi ising thumlabasu leitaba yadabagi sangoida chahi khuding gi hongalaga leire hauji yum leiba yadribasi local MLA natraga mari leinaba singna miyeng changhaningi mafam asigi miyamna chahi khuding gi ising thumliba asida local MLA natraga sarkar gi mari leinaba singna mamangda khangdaba leirabasu handakti hiram asida miyeng changduna miyamna ising ichawgi awaba mayoknaribasi koknaba honnabiyu ising ichawna maram oiraga imafam madugi miyoi kaya na ayek yawbasu yawre masina chana thaknaba yawna hiram kaya da awaba mayoknari haina phongdokhi amarong da nong leptana taba asina maram oiraga Imphal Tural warning level gi mathakta cheli Nambol Tural amasung Nambol Tural na flood level gi makhada cheli hiram asigi matang da water resource department gi flood control room dagi phangba paw gi matung inadi ngase ayupung 10 fawbada Imphal Tural gi imai asi minuthong gi mapada lawbada warning level gi mathakta cheli Nambol Tural gi imai da flood level gi mathakta cheli thong Nambol bi mapagi oina Tural asigi warning level amasung flood level asi mathang shitna sea level dagi meter 781.175 amadi meter 782.175 ni Tural gi imai na flood level gi mathakli meter 782.925 ta cheli Nambol Tural gi imai so flood level gi mathakta cheli Tural asigi oina warning level amasung flood level asi mathang sitna sea level dagi meter 772.7 amadi meter 773.7 oiri Marak asida ithai beres ki warning level gi makhada cheli flood level amasung high flood level asi mathang china sea level dagi meter 769.28 meter 769.3 amadi meter 769.32 meter ni beres ki imai na warning level gi makhada meter 768.95 ta leiri hauji ithai beres ki get manga ma hangdokre beres asi get number 1 na 0.8 meter get number 2 na 1.5 meter get number 3 na 2 meter get number 4 na 1.1 meter adu get number 5 na 0.8 yauna hangdokli amarom na ngarang ayupung 6 tagi ngase ayupung 6 fawbada kangpokpi da 23 mm cycle da 11 mm Litanda 6 mm Ras Baban da 18 mm Imphal da 20 mm Juribam da 27 mm yauna nong chukhi aduga ngase ayupung 6 tagi pung 10 fawbada kangpokpi da 8 mm cycle da 1 mm Litanda 3 mm Ras Baban da 1 mm Imphal da 1 mm yauna nong chukhi hari pung pham ase da Juribam da di nong chukhi da hari